Political activist 𝗦𝗡𝗨 𝗟𝗢𝗨 manipuri governor 𝗦𝗡𝗡 𝗟𝗢𝗨 उनदुना chahi 48 की ममांगदा पास तौरंबा एक्ट All Manipur Hill Areas Acquisition of Chief Right Act 1967 asi pass tawragasu mapung fana chatnadribasi mapung fana chatnahalu haina taksinkhre governor ga unabaduna mahesorna kuki militant group singa chatnariba su agreement lawthoknaba miyamna taliba demand asi athuba matamda thabak oina pangthoknaba center da taksin biu hairam ki haina pangbi singda haiki kuki gi sagai khudingi khulai paiba group nifu manga ki mathakta lairibasi chahi 48 ki mamangda pass tawraba ek adu manipurda mapung fana chatnaramdabada ayamba oigani haiki chen kuki dagi ST lawthokpagi matangda tribal affairs minister nasu state government da che thakhrabanina state government na recommend tawnaba taksin biu haiki mahang haiki relief camp ta lairiba sing asi thama pal fajilaklabani kanba yadaba thoram kaya thoklakpa matamda yamna wana paisa khainaraga pangthoi haibagi pau fangi aduna 100% backup pibiu haiki Kuki gi sagai kudingi kulai pai bakangu leheli bese makoni tawni busi tawba sagai kudingi kulai pai bakangu leiba militants kamu nipu mangagi mathak leheli bese sini kumai tawgi si kali jawi tawgi gi makoni kuki tawni busi tawbi se kali jagi nona aize gi haibagi lasabne aize bese da koi men oina sigi akoi gi tawri bese hereditary chieftainship akoi gi chief ningthau sing sina kuki gi taba jaga sing sigi ningthau sing sina tawni busi tawba dagi ningasi achauba akoi gi ngasi gi irang ma thulak bese sigi achauba role ma yawi bani aduna sahi 48 mamanga pass tawramba 1967 da pass tawramba matandula manipur se unity territory ori state root pandri sai ngasi lagi chahi 48 man pass to gi ek to hojibo manipur mapung phana san drip se kali gi no have se wang mo in hanjerami aduna yang thuna koi all manipur hill areas acquisition of the chief rights act 1967 se manipur da mapung phana chana biro aduga koi democratic country da uni kusi koi kuki gi chief ningthau sing sina tawni kusi tawri base si tawon me yade democratic wahan thok lei roi aduna hoji ek su pass to kraba si gi hereditary chieftaincy se lothok na ba chahi 48 man ek su pass to kraba hojibo manipur da mapung phana chana drip se sinani andaki irang achoba thola pasida achoba role lore base sina suni ana haizirami adudagi central government dagi state government da nomadic chin kuki lei base akoi gi bharat ka achoba constitutional rights schedule tribe phangam thokna phangna lei base si article 342 gi matung ina akoi state government de recommend tawdadi yaroi dabrina sigi matang su haizirami de mahana sigi matang si phajana committee ma semagi wari ma CM na piba leire aduna sigi akupa sidi government ga committee semaga hol CS hospital laga tana dabe yaroi habage ma thamba